ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯃꯗꯤ ꯇꯣꯝꯄꯣꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯣꯁꯤꯂꯥ꯫ ꯊꯥꯏꯅ ꯈꯨꯡꯒꯪ ꯑꯃꯗ ꯊꯕꯥ ꯀꯧꯕꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯀꯧꯕ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯏꯆꯝ ꯆꯝꯃꯤ, ꯆꯥꯎꯖꯔꯕꯁꯨ ꯏꯄꯪ ꯄꯪꯖꯩ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯅ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯉꯥꯛꯇ ꯊꯣꯛꯈꯤꯒꯦ꯫ ꯃꯪꯒ꯭ꯔꯥ ꯐꯨꯠꯄꯤꯔꯝꯃꯨꯀꯣ?" "ꯍꯣꯏ ꯍꯣꯏ, ꯐꯨꯠꯄꯤꯔꯝꯃꯒꯦ꯫ ꯅꯪꯅ ꯄꯥꯝꯕ ꯃꯪꯒ꯭ꯔꯥꯁꯤꯗꯤꯕꯀꯣ." "ꯃꯪꯒ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯐꯨꯠꯂꯝꯃꯨꯀꯣ, ꯑꯩꯗꯤ ꯃꯌꯥꯝ ꯆꯥꯗꯣꯏꯅꯤ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ." ꯇꯣꯝꯄꯣꯛ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ꯫ "ꯆꯦꯟꯒꯅꯨꯅꯦꯍꯦ, ꯇꯨꯁꯤꯟꯕ ꯇꯥꯔꯤꯅꯦ ꯅꯪꯕꯣ." ꯇꯣꯝꯄꯣꯛ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ, "ꯏꯃꯥ, ꯑꯩꯒꯤ ꯃꯪꯒ꯭ꯔꯥ ꯃꯌꯥꯝ ꯐꯨꯠꯂꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛꯇꯨ ꯑꯃꯨꯛ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯏꯪꯈꯣꯜꯗ ꯆꯪꯂꯛꯂꯦ꯫ "ꯍꯧꯖꯤꯛꯄꯨ ꯃꯪꯒ꯭ꯔꯥꯗꯨꯕꯨ ꯇꯥꯕꯨ ꯇꯥꯔꯝꯒꯗ꯭ꯔꯅꯦ? ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅꯅꯦ ꯃꯪꯒ꯭ꯔꯥ ꯄꯥꯝꯕꯁꯤꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯌꯣꯝꯄꯥꯛ ꯇꯧꯗꯨꯅ ꯃꯪꯒ꯭ꯔꯥ ꯇꯥꯜꯂꯝꯃꯤ꯫ ꯃꯪꯒ꯭ꯔꯥ ꯑꯆꯧ ꯑꯆꯧꯕ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯏꯁ, ꯃꯪꯒ꯭ꯔꯥꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ. ꯍꯣꯔꯦꯟ ꯏꯆꯥꯅ ꯍꯔꯥꯎꯔꯅꯤ. ꯐꯖꯅ ꯐꯨꯠꯄꯤꯔꯨꯔꯒꯦ." ꯑꯁꯨꯝꯅ ꯊꯕꯥꯅ ꯃꯆꯥꯒꯤ ꯃꯪꯒ꯭ꯔꯥ ꯃꯌꯥꯝ ꯑꯗꯨ ꯐꯖꯅ ꯐꯨꯠꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯄꯣꯛꯇꯨ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ "ꯃꯪꯒ꯭ꯔꯥ ꯆꯥꯔꯅꯤ, ꯃꯪꯒ꯭ꯔꯥ ꯆꯥꯔꯅꯤ. ꯉꯁꯤꯗꯤ ꯃꯪꯒ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯆꯥꯔꯅꯤ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯇꯨ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯣꯝꯄꯣꯛ, ꯀꯅꯥꯅ ꯃꯪꯒ꯭ꯔꯥ ꯄꯤꯖꯗꯣꯏꯅꯣꯅꯦ?" "ꯏꯄꯨ, ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯑꯩꯒꯤ ꯃꯪꯒ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯐꯨꯠꯂꯝꯃꯅꯤ, ꯑꯗꯨ ꯆꯥꯔꯨꯗꯣꯏꯅꯤ." "ꯑꯗꯣ ꯅꯪꯒꯤ ꯃꯪꯒ꯭ꯔꯥꯗꯨ ꯑꯩꯁꯨ ꯈꯔ ꯆꯥꯒꯦꯗꯅ." "ꯍꯣꯏ ꯏꯄꯨ, ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯂꯥꯛꯑꯣ. ꯏꯃꯥꯅꯅꯦ ꯃꯪꯒ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯐꯨꯠꯂꯝꯃꯅꯤ." "ꯑꯦ, ꯌꯥꯔꯦ ꯌꯥꯔꯦ. ꯏꯄꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯅꯪ ꯆꯥꯖꯔꯨꯔꯣ. ꯅꯣꯏ ꯏꯃꯥꯅꯅꯦ ꯅꯪꯒꯤ ꯃꯪꯒ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯐꯨꯠꯂꯒ ꯉꯥꯏꯔꯝꯃꯅꯤ. ꯆꯠꯂꯣ ꯆꯠꯂꯣ." "ꯏꯄꯨ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯕꯒ ꯇꯣꯝꯄꯣꯛ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯒꯤ ꯃꯪꯒ꯭ꯔꯥ ꯐꯨꯠꯄ ꯀꯗꯥꯏꯅꯣ? ꯆꯥꯔꯒꯦ." "ꯍꯩꯃꯥ, ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯍꯥꯟꯅ ꯍꯥꯝꯇꯣꯛꯑꯣꯅꯦ." ꯃꯃꯥꯅ ꯍꯥꯏꯕꯒ ꯇꯥꯗꯕ ꯃꯈꯩ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯏꯃꯥ, ꯃꯪꯒ꯭ꯔꯥ ꯃꯌꯥꯝ ꯐꯨꯠꯄ꯭ꯔꯥ? ꯑꯩꯗꯤ ꯃꯌꯥꯝ ꯆꯥꯗꯣꯏꯅꯤꯀꯣ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯪꯒ꯭ꯔꯥ ꯑꯐꯨꯠꯄꯗꯨ ꯄꯨꯊꯣꯛꯇꯨꯅ ꯇꯣꯝꯄꯣꯛꯇ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯗꯒꯤ ꯃꯪꯒ꯭ꯔꯥꯗꯨ ꯂꯧꯔꯒ ꯃꯀꯨ ꯈꯣꯛꯇꯨꯅ ꯍꯔꯥꯎꯅ ꯆꯥꯔꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯕꯥ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ, ꯇꯣꯝꯄꯣꯛꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ, ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨꯗꯤ ꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯄꯣꯛꯅ ꯃꯃꯥꯒꯤ ꯑꯋꯥꯕꯗꯨ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯎꯔꯕꯅꯤꯅ ꯑꯩꯅ ꯏꯃꯥꯕꯨ ꯊꯥꯛꯂꯗꯕꯅꯤ. ꯑꯗꯨꯅꯅꯦ ꯑꯩ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ." ꯃꯆꯥꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯗꯨ ꯈꯪꯕꯅ ꯊꯕꯥꯗꯤ ꯃꯆꯥꯗ ꯂꯥꯞꯅ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯂꯥꯞꯅ ꯆꯠꯄꯗꯣ ꯏꯃꯥꯗꯤ ꯄꯥꯝꯗꯦ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯩꯈꯣই ꯁ꯭ꯋꯥꯏꯗ ꯑꯐꯪꯕ ꯀꯔꯤꯅꯣ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯌꯨꯗ. ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯧ ꯃꯇꯝꯗ ꯂꯧꯀꯨꯝ ꯁꯤꯡꯒꯨꯝ ꯇꯧꯕ ꯅꯠꯇꯅꯅꯦ ꯑꯇꯩ ꯁꯨꯅꯤꯡꯉꯥꯏ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯥꯅ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯇꯨ ꯂꯪꯐꯩ ꯆꯠꯅꯅꯕ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯆꯥꯅ ꯆꯠꯄꯗ ꯄꯨꯅꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯄꯥꯝꯖꯕ ꯃꯪꯒ꯭ꯔꯥ ꯈꯔ ꯐꯨꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯇꯟ ꯇꯔꯦꯠ ꯑꯃꯒ ꯍꯧꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯄꯣꯛꯇꯨ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡꯗ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯊꯕꯥꯅ ꯃꯪꯒ꯭ꯔꯥ ꯑꯐꯨꯠꯄ ꯑꯗꯨꯒ ꯇꯟ ꯇꯔꯦꯠ ꯑꯗꯨꯒ ꯂꯥꯇꯣꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯌꯣꯝꯂꯕ ꯃꯇꯨꯡꯗ ꯐꯤ ꯑꯃꯗ ꯑꯃꯨꯛ ꯄꯨꯟꯅ ꯌꯣꯝꯁꯤꯜꯂꯒ ꯀꯤꯁꯟꯕꯤꯔꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯇ ꯄꯤꯔꯝꯃꯤ꯫ "ꯁꯦ, ꯅꯪꯅ ꯄꯥꯝꯖꯕ ꯃꯪꯒ꯭ꯔꯥ ꯈꯔꯒ ꯇꯟ ꯈꯔꯒꯅꯤ. ꯍꯣꯔꯦꯟ ꯅꯪꯅ ꯂꯝꯕꯤꯗꯅꯦ ꯋꯥꯔꯕ ꯀꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯆꯥꯎꯀꯣ." "ꯍꯣꯏ ꯏꯃꯥ." "ꯏꯁꯤꯡꯗꯤ ꯌꯥꯎꯔꯕ꯭ꯔꯣ?" "ꯌꯥꯎꯔꯦ ꯏꯃꯥ." "ꯑꯣ, ꯐꯔꯦ ꯐꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯆꯥꯕꯨ ꯃꯈꯨꯠ ꯆꯤꯛꯇꯨꯅ ꯃꯅꯝ ꯅꯝꯕꯤꯔꯤ꯫ "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯄꯨꯒꯗꯕ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ "ꯆꯠꯂꯣ ꯆꯠꯂꯣ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯁꯨ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯁꯝꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪꯒꯤ ꯃꯌꯥꯏꯋꯥꯏ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯣꯝꯄꯣꯛꯇꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯎꯈꯥ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯊꯥꯔꯤꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8ꯅ ꯅꯨꯡꯇꯤꯒꯤ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯐꯝ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯎꯈꯥ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨꯁꯨ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅ ꯋꯥꯔꯗꯨꯅ ꯃꯃꯥꯅ ꯄꯤꯔꯛꯄ ꯃꯪꯒ꯭ꯔꯥ ꯑꯐꯨꯠꯄ ꯃꯌꯣꯝ ꯑꯗꯨꯒ ꯇꯟ ꯃꯌꯣꯝ ꯑꯗꯨꯒ ꯄꯨꯊꯣꯛꯇꯨꯅ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯪꯒ꯭ꯔꯥ ꯑꯗꯨ ꯍꯥꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯟ ꯃꯌꯣꯝ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯌꯦꯡꯕꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯕꯨ ꯁꯤꯕꯨ ꯑꯃ ꯆꯥꯁꯤꯔ, ꯑꯅꯤ ꯆꯥꯁꯤꯔ, ꯅꯠꯇ꯭ꯔꯒ 8ꯃꯛ ꯂꯣꯏꯅ ꯍꯦꯛ ꯆꯥꯔꯁꯤꯔꯅꯦ?" ꯇꯣꯝꯄꯣꯛꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯤ ꯍꯦꯂꯣꯏ ꯃꯆꯤn ꯃꯅꯥꯎ 8 ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯦꯂꯣꯏ 8 ꯑꯗꯨꯗꯤ ꯃꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨ." ꯇꯣꯝꯄꯣꯛꯇꯨ ꯃꯈꯣꯏ 8 ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯍꯦꯂꯣꯏ 8 ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯎꯃꯪ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ 8ꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ. ꯁꯤꯕꯨ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯍꯦꯂꯣꯏ 8 ꯀꯥꯗꯨ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ?" ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨ. ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯁꯤꯒꯤ ꯆꯐꯨ ꯑꯁꯤ ꯄꯤꯒꯦꯕ." ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯤꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯄꯣꯛꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯣꯏꯒꯤ ꯆꯐꯨꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯥꯝ ꯂꯩ. ꯁꯤꯗꯤ ꯑꯆꯝꯕ ꯆꯐꯨ ꯅꯠꯇꯤꯌꯦ. ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯆꯐꯨ ꯑꯁꯤꯗ ꯍꯥꯏꯔꯒ ꯊꯣꯛꯑꯣ ꯍꯥꯏꯔꯤꯈꯩ ꯊꯣꯛꯇꯣꯏꯅꯤ." "ꯑꯁꯦꯡꯕꯔꯅꯦ ꯅꯣꯏ ꯍꯥꯏꯗꯨꯕꯣ? ꯊꯥꯖꯗꯦꯗ." ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯈꯨꯗꯛ ꯑꯁꯤꯗ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯌꯦꯡꯉꯨꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯇꯣꯝꯄꯣꯛꯇ ꯆꯐꯨ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯆꯥꯛ ꯄꯨꯈꯝ ꯑꯃꯒ ꯉꯥ ꯑꯊꯣꯡꯕ, ꯉꯥ ꯑꯇꯥꯎꯕ, ꯏꯔꯣꯟꯕ ꯂꯣꯏꯅ ꯊꯣꯛꯎ." ꯈꯨꯗꯛ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯕꯗꯨꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯤꯗꯤ ꯑꯁꯦꯡꯕꯩ ꯊꯣꯛꯏꯅꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯄꯣꯛꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯑꯩ ꯅꯣꯏꯕꯨ ꯆꯥꯕꯤꯔꯔꯣꯏ. ꯆꯠꯂꯣ ꯆꯠꯂꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ 8ꯇꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯆꯥꯛꯀ ꯉꯥ ꯊꯣꯡꯕ, ꯑꯇꯥꯎꯕ, ꯏꯔꯣꯟꯕꯒꯗꯨ ꯐꯖꯅ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯨꯝ ꯌꯧꯒꯗꯕ ꯐꯅꯌꯥꯝ ꯋꯥꯠꯂꯤ. ꯈꯨꯜ ꯑꯁꯤ ꯂꯥꯟꯊꯣꯛꯄꯗꯗꯤ ꯐꯅꯌꯥꯝ ꯊꯦꯡꯉꯅꯤ. ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯑꯃꯗ ꯍꯦꯛꯇ ꯆꯪꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯩꯖꯒꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ. ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯌꯨꯝꯗ ꯆꯠꯂꯒꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯄꯣꯛꯅ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯇꯣꯝꯄꯣꯛꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯏꯕꯣꯆꯧ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ?" "ꯑꯩꯁꯦ ꯃꯐꯝ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ. ꯑꯗꯨꯗ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ. ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯇꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯕ ꯌꯥꯒꯗ꯭ꯔꯥ?" "ꯌꯥꯅꯤ ꯌꯥꯅꯤ, ꯀꯩꯁꯨ ꯀꯥꯏꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯄꯣꯛꯇꯨ ꯏꯕꯣꯆꯧꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯇꯣꯝꯄꯣꯛꯅ ꯏꯕꯣꯆꯧꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯃꯔꯨꯞꯀꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯔꯨꯞ ꯏꯇꯣꯝꯇꯔꯣ?" "ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤ. ꯃꯥꯁꯨ ꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯃꯔꯨꯞ, ꯉꯁꯤꯒꯤꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯦ ꯆꯥꯃꯤꯟꯅꯈꯤꯁꯤꯀꯣ?" "ꯃꯔꯨꯞ, ꯑꯗꯨꯒꯤ ꯑꯣꯏꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ. ꯃꯔꯨꯞꯅ ꯆꯥꯅꯤꯡꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯍꯦꯛꯇ ꯄꯤꯖꯔꯝꯒꯦ." "ꯀꯩꯅꯣꯗ ꯃꯔꯨꯞ, ꯉꯁꯤ ꯀꯩ ꯑꯩꯒꯤ ꯌꯨꯝꯗ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯄꯁꯤꯗ ꯃꯔꯨꯞꯇ ꯀꯩꯒꯤ ꯋꯥꯍꯟꯗꯣꯏꯅꯣ?" ꯏꯕꯣꯆꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯄꯣꯛꯇꯤ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯐꯨꯁꯦ ꯑꯆꯝꯕ ꯆꯐꯨ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯊꯣꯛꯑꯣ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯣꯛꯄ ꯆꯐꯨꯅꯤ." ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨꯗ ꯏꯕꯣꯆꯧ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯣ?" "ꯑꯁꯦꯡꯕꯅꯤ ꯃꯔꯨꯞ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯆꯐꯨ ꯑꯗꯨ パイꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯆꯐꯨ ꯑꯃꯒ ꯉꯥ ꯑꯊꯣꯡꯕꯒ ꯊꯣꯛꯑꯣ." ꯈꯨꯗꯛ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯕꯣꯆꯧꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯒꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯏꯕꯣꯆꯧꯅ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ,
ꯏꯔꯣꯟꯕ ꯑꯃꯇꯒ ꯌꯥꯎꯔꯗꯤ ꯍꯦꯟꯅ ꯍꯥꯎꯅꯤꯌꯦ ꯇꯣꯝꯄꯣꯛꯅ ꯏꯔꯣꯟꯕꯁꯨ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯛꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅꯦ ꯏꯕꯣꯆꯧꯅꯦ ꯏꯕꯣꯆꯧꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯕꯣꯆꯧꯅ ꯇꯣꯝꯄꯣꯛꯀꯤ ꯄꯣꯊꯥꯐꯝ ꯃꯐꯝ ꯑꯃ ꯁꯤꯟꯕꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯍꯦꯂꯣꯏ ꯇꯔꯦꯠꯅ ꯄꯤꯔꯛꯄ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯃꯤꯒ ꯏꯕꯣꯆꯧꯒꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯆꯐꯨꯁꯦ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯧꯍꯧꯔꯁꯤ ꯑꯁꯤꯕꯨ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯅꯤ ꯀꯃꯥꯏ ꯂꯧꯗꯣꯏꯅꯣ ꯁꯤꯕꯣ ꯆꯐꯨꯁꯦ ꯍꯌꯦꯡ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯅꯦ ꯑꯗꯨꯝ ꯈꯪꯈ꯭ꯔꯅꯤ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯨꯄꯥ ꯅꯪꯁꯦ ꯈꯪꯗꯅꯕ ꯇꯧꯒꯗꯕꯅꯤꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯍꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯁꯤꯟꯖꯤꯜꯂꯒ ꯊꯝꯃꯝꯃꯦꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯆꯐꯨꯁꯦ ꯑꯩꯈꯣꯏꯅ ꯂꯧꯍꯧꯗꯣꯏꯕ ꯍꯩꯃꯥ ꯅꯨꯄꯤ ꯅꯪꯁꯦ ꯌꯥꯝ ꯁꯤꯡꯉꯤꯅꯦꯍꯦ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯏꯕꯣꯆꯧꯒ ꯃꯦꯃꯤꯒꯅ ꯇꯣꯝꯄꯣꯛꯀꯤ ꯆꯐꯨ ꯑꯗꯨ ꯂꯧꯁꯤꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯨ ꯊꯝꯖꯤꯜꯂꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯇꯣꯝꯄꯣꯛ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯊꯣꯛꯂꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯏꯕꯣꯆꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯅꯪ ꯅꯩꯒꯤ ꯆꯪꯖꯐꯝ ꯄꯤꯈꯤꯕꯗꯣ ꯑꯩ ꯁꯨꯡꯀꯥꯎ ꯀꯥꯎꯖꯔꯣꯏ ꯃꯇꯥꯡ ꯆꯥꯔꯕꯗꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯖꯒꯦ ꯏꯕꯣꯆꯧ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯔꯨꯞ ꯅꯪꯅ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯟꯕ ꯅꯥꯇꯩ ꯆꯥꯗ꯭ꯔꯁꯨ ꯑꯩꯒꯤꯗ ꯍꯦꯛꯇ ꯆꯪꯂꯛꯎꯀꯣ ꯍꯣꯏ ꯃꯔꯨꯞ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯍꯧꯔꯦꯀꯣ ꯃꯔꯨꯞ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯗꯨ ꯍꯔꯥꯎꯅ ꯂꯩꯍꯧꯔꯦ ꯇꯣꯝꯄꯣꯛꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯅ ꯍꯔꯥꯎꯅ ꯏꯆꯝ ꯆꯝꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯨ ꯑꯣꯏꯅ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯊꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯅꯪꯗꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯤꯅ ꯆꯠꯈ꯭ꯔꯒ ꯑꯁꯨꯛ ꯊꯨꯅ ꯍꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯇꯣꯝꯄꯣꯛꯇꯣ ꯍꯔꯥꯎꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯃꯥ ꯏꯆꯥꯒꯤ ꯆꯥꯅꯅꯕ ꯋꯥꯠꯂꯔꯣꯏꯗꯕꯅꯤ ꯆꯥꯅꯤꯡꯕ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯔꯗꯣꯏꯅꯤ ꯇꯨ ꯑꯩꯅ ꯄꯨꯔꯛꯏꯕ ꯆꯐꯨꯁꯦ ꯎꯔꯦꯗꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯆꯐꯨꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯇꯣꯝꯄꯣꯛ ꯆꯐꯨ ꯑꯗꯨ ꯃꯃꯥꯗ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤꯒꯤ ꯆꯐꯨꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯊꯣꯛꯑꯣ ꯍꯥꯏꯔꯤꯈꯩ ꯊꯣꯛꯇꯣꯏꯅꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯊꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯄꯪꯉꯤꯗꯀꯣ ꯂꯩꯕꯥꯛꯀꯤ ꯆꯐꯨꯅꯕꯨ ꯊꯣꯛꯑꯣ ꯍꯥꯏꯔꯤꯈꯩ ꯊꯣꯛꯄ ꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯅꯪꯅ ꯊꯥꯖꯗ꯭ꯔꯗꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯍꯟꯒꯦ ꯌꯦꯡꯉꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯪꯒ꯭ꯔꯥ ꯑꯗꯨ ꯊꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯔꯛꯇ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯊꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯂꯩꯕꯥꯛꯀꯤ ꯆꯐꯨꯅꯕꯨ ꯊꯣꯛꯑꯣ ꯍꯥꯏꯔꯤꯈꯩ ꯊꯣꯛꯑꯦꯅ ꯍꯥꯏꯖꯤꯜꯂꯛꯏꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯄꯣꯛꯇꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯇꯟ ꯈꯔ ꯍꯧꯕꯤꯌꯨ ꯃꯍꯥꯛ ꯅꯣꯡꯃ ꯅꯤꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯇꯟ ꯍꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯟ 8 ꯄꯨꯗꯨꯅ ꯍꯦꯂꯣꯏ 8 ꯂꯩꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯇꯟꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨ ꯑꯃ ꯆꯥꯁꯤꯔꯥ 2 ꯆꯥꯁꯤꯔꯥ 3 ꯆꯥꯁꯤꯔꯥ ꯅꯠꯇ꯭ꯔꯒ 8ꯃꯛ ꯂꯣꯏꯅ ꯍꯦꯛꯇ ꯆꯥꯔꯁꯤꯔꯅꯦ ꯇꯣꯝꯄꯣꯛꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯦꯂꯣꯏ 8 ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨ ꯉꯁꯤꯗꯤ ꯅꯣꯏ 8ꯃꯛ ꯂꯣꯏꯅ ꯆꯥꯔꯗꯕꯅꯤ ꯅꯍꯥꯟꯁꯨ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯈꯗ꯭ꯔꯛ ꯇꯧꯗꯨꯅ ꯀꯩꯝꯇ ꯀꯥꯟꯅꯗꯕ ꯂꯩꯄꯥꯛꯀꯤ ꯆꯐꯨ ꯑꯃ ꯄꯤꯁꯤꯜꯂꯒ ꯊꯥꯗꯣꯔꯛꯄ ꯅꯠꯇ꯭ꯔꯣ ꯇꯣꯝꯄꯣꯛꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯄꯤꯔꯒꯦ ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨ ꯍꯟꯗꯛꯅ ꯀꯔꯤ ꯄꯤꯒꯗꯧꯔꯤꯕ ꯅꯣꯏꯒꯤ ꯇꯥꯠꯇꯣ ꯑꯩ ꯐꯖꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯇꯥꯠ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯃꯦꯡ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯦ ꯍꯥꯃꯦꯡꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯃꯁꯦ ꯑꯆꯝꯕ ꯍꯥꯃꯦꯡ ꯅꯠꯇꯤꯌꯦ ꯅꯪꯅꯅꯦ ꯍꯥꯃꯦꯡ ꯑꯁꯤꯗ 3ꯂꯛꯇꯪ ꯄꯣꯞ ꯄꯣꯞ ꯊꯥꯎ ꯑꯗꯨꯒꯅꯦ ꯃꯆꯤꯟꯗꯒꯤ ꯁꯅꯥ ꯇꯥꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯃꯦꯡ ꯑꯗꯨ ꯇꯣꯝꯄꯣꯛꯇ ꯄꯤꯔꯛꯏ ꯇꯣꯝꯄꯣꯛꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯃꯦꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ 3ꯂꯛ ꯊꯥꯔꯝꯃꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯨꯃ ꯑꯣꯏꯔꯝꯃꯤ ꯍꯥꯃꯦꯡꯒꯤ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯁꯅꯥ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯇꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯆꯥꯕꯤꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯅ ꯍꯥꯃꯦꯡꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯁ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯦ ꯃꯔꯨꯞ ꯏꯕꯣꯆꯧꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒꯦ ꯑꯗꯨꯒ ꯍꯦꯛꯇ ꯂꯩꯔꯨꯔꯒꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ
ꯑꯗꯨꯒ ꯃꯉꯣꯟꯗ ꯁꯅꯥ ꯈꯔꯁꯨ ꯄꯤꯕꯤꯔꯝꯃꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯏꯕꯣꯆꯧꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯏꯕꯣꯆꯧꯅ ꯇꯣꯝꯄꯣꯛꯅ ꯍꯥꯃꯦꯡ ꯑꯃ ꯀꯣꯟꯗꯨꯅ ꯄꯨꯔꯛꯄꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯃꯦꯡ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯏꯁꯤꯅ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯣꯝꯄꯣꯛꯇꯨ ꯏꯕꯣꯆꯧꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯑꯩ ꯉꯁꯤꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇꯅ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯪꯂꯛꯂꯕꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ, ꯆꯪꯕꯤꯔꯛꯑꯣ ꯃꯔꯨꯞ꯫ ꯑꯁꯨꯝꯅ ꯏꯕꯣꯆꯧꯅ ꯇꯣꯝꯄꯣꯛꯄꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯏꯕꯣꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯉꯁꯤꯗꯤ ꯃꯔꯨꯞ ꯇꯣꯝꯄꯣꯛ ꯂꯥꯛꯏ, ꯑꯗꯨꯅꯅꯦ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯍꯥꯎꯅ ꯁꯤꯜꯂꯨꯍꯦ, ꯃꯔꯨꯞꯀ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯇꯣꯝꯄꯣꯛꯇꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯏꯕꯣꯆꯧ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯗꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯃꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯂꯥꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯗ ꯇꯣꯝꯄꯣꯛꯅ ꯏꯕꯣꯆꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯃꯜꯁꯦ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯖꯔꯣꯏ, ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯍꯥꯃꯦꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯑꯍꯨꯝꯂꯛ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯁꯅꯥ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯅꯥꯁꯤꯡ ꯑꯗꯨ ꯈꯨꯟꯀꯠꯂꯒ ꯇꯣꯝꯄꯣꯛꯅ ꯏꯕꯣꯆꯧꯗ ꯄꯤꯔꯝꯃꯤ꯫ ꯁꯦ ꯃꯔꯨꯞ, ꯁꯅꯥꯁꯤꯡ ꯑꯁꯦ ꯃꯔꯨꯞꯀꯤ ꯑꯣꯏꯔꯣ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯏꯕꯣꯆꯧꯒ ꯃꯦꯃꯤꯒ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯤꯡꯂꯛꯂꯦ꯫ ꯏꯕꯣꯆꯧꯅ ꯇꯣꯝꯄꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯃꯔꯨꯞ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯁꯤꯕꯣ? ꯇꯣꯝꯄꯣꯛꯇꯤ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯟꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ, ꯃꯔꯨꯞ, ꯃꯁꯤꯒꯤ ꯍꯥꯃꯦꯡꯁꯦ ꯑꯆꯝꯕ ꯍꯥꯃꯦꯡ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯈꯨꯠꯅ ꯑꯍꯨꯝꯂꯛ ꯍꯦꯛ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟꯗꯒꯤ ꯁꯅꯥ ꯑꯗꯨꯝ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯃꯔꯨꯞ, ꯑꯗꯨꯗꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯏꯕꯣꯆꯧꯅ ꯇꯣꯝꯄꯣꯛꯀꯤ ꯄꯣꯊꯥꯅꯕ ꯃꯐꯝ ꯑꯃ ꯂꯥꯡꯕꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯉꯁꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯃꯦꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯊꯝꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯕꯣꯆꯧꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯒꯅ ꯇꯣꯝꯄꯣꯛꯀꯤ ꯍꯥꯃꯦꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯍꯥꯃꯦꯡ ꯑꯃꯒ ꯑꯣꯟꯊꯣꯛꯅꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛꯇꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨꯗꯕꯅ ꯉꯁꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯏꯕꯣꯆꯧꯒ ꯃꯦꯃꯤꯒꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯥꯃꯦꯡ ꯑꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯇꯣꯝꯄꯣꯛꯅ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯔꯛꯏ, ꯏꯃꯥ, ꯏꯃꯥ, ꯀꯥꯏ ꯂꯩꯒꯦ? ꯊꯕꯥꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯌꯨꯝ ꯐꯥꯎ ꯌꯧꯐꯥꯠꯇ꯭ꯔꯤ, ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯪꯅ ꯅꯍꯥꯟ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯄꯨꯔꯛꯄꯗ ꯁꯥꯎꯈꯤꯕꯗꯣ, ꯇꯨ, ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯥꯃꯦꯡꯁꯦ, ꯁꯤꯗꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯍꯔꯥꯎꯔꯅꯤ꯫ ꯊꯕꯥꯗꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯍꯥꯃꯦꯡ ꯑꯁꯤꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯣ? ꯏꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯋꯥꯔꯦꯗꯀꯣ꯫ ꯏꯃꯥ, ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯏꯕ ꯍꯥꯃꯦꯡꯁꯦ, ꯁꯤꯗꯤꯅꯦ ꯑꯆꯝꯕ ꯍꯥꯃꯦꯡ ꯅꯠꯇꯦ꯫ ꯍꯥꯃꯦꯡꯁꯤꯒꯤ ꯃꯁꯥꯗꯅꯦ ꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯑꯍꯨꯝꯂꯛ ꯄꯣꯞ ꯄꯣꯞ ꯍꯦꯛ ꯊꯥꯕꯒꯅꯦ ꯃꯆꯤꯟꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯇꯥꯔꯛꯇꯣꯏꯅꯦ, ꯑꯗꯨꯒꯅꯦ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯦ꯫ ꯊꯕꯥꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯑꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯄꯪꯈ꯭ꯔꯦꯗꯀꯣ, ꯍꯥꯃꯦꯡꯅꯕꯨ ꯃꯆꯤꯟꯗꯒꯤ ꯁꯅꯥ ꯇꯥꯔꯦ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯇꯥꯈ꯭ꯔꯕꯔꯣ? ꯃꯤꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯅꯪꯅ ꯊꯥꯖꯔꯤꯕꯅꯤꯅꯦ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ꯫ ꯅꯪ ꯁꯤꯗꯤꯀꯣ꯫ ꯏꯃꯥ, ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤꯅꯦ, ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯃꯥꯡꯗ ꯍꯥꯃꯦꯡ ꯑꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯁꯅꯥ ꯇꯥꯍꯜꯂꯛꯀꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯑꯍꯨꯝꯂꯛ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯇꯥꯔꯛꯇ꯭ꯔꯦ꯫ ꯇꯥꯔꯛꯇ꯭ꯔꯦꯅꯦ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯃꯨꯛꯀ ꯑꯍꯨꯝꯂꯛ ꯊꯥꯔꯒ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯑꯍꯨꯝꯂꯛ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯁꯅꯥ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯇꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯃꯦꯡ ꯑꯗꯨꯗ ꯀꯟꯅ ꯑꯍꯨꯝꯂꯛ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯊꯥꯕ ꯑꯗꯨꯗ ꯍꯥꯃꯦꯡꯗꯨ ꯆꯩꯅꯥ ꯐꯥꯎꯔꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯏꯗ ꯀꯟꯅ ꯀꯥꯎꯁꯤꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯑꯌꯣ, ꯑꯁ, ꯃꯥꯏꯁꯤꯗ ꯀꯥꯎꯁꯤꯜꯂꯝꯃꯒ ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥ ꯊꯕꯥꯅ ꯆꯩꯔꯛꯏ, ꯐꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ, ꯇꯥꯔꯛꯂꯕ꯭ꯔꯣ ꯁꯅꯥꯗꯣ? ꯄꯪꯃꯜꯂꯗꯤꯅꯦ ꯁꯣꯛꯆꯕ ꯇꯥꯕ, ꯌꯥꯝ ꯁꯣꯛꯈꯤꯗꯧꯔꯤ꯫ ꯌꯥꯝ ꯁꯣꯛꯍꯧꯗ꯭ꯔꯤꯕꯗꯣ ꯐꯔꯕꯅꯤ, ꯀꯔꯤ ꯈꯨꯄꯪ ꯂꯥꯄꯪꯅꯣ ꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯊꯕꯥꯗꯨ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯇꯤ ꯍꯥꯃꯦꯡꯅ ꯀꯥꯎꯁꯤꯜꯂꯝꯕ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯅꯥꯟꯗꯨꯅ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫
kudak aduda tompokna heloi taret leiriba umang adu tamna yamna yangna laklami. Mapam adu hek yaubaga tompokna yamna sauna asumna hairei. Kadai chakre chintibi heloi machi manaudo ngasidi loina chathoke khangani. Aingonda ngahaktang mitrang tawraga leipaki chapu adubu chananabu thoi haribe makai thokpani amu haijin aduga haming adushu machindagi sana tarakani amu haijin. Aingonda amukta shunatana anirak namthak toba heloi machin manaudu tompokna sauna ngangba adu taraduna thoraklaga asumna hairei. Aikhoi nangonda namthak tokhiba leite aikhoi pirido asengba ngaktani. Tompok amuksu sauna hairei. Asengba oibagiro yum hek yobaga amata thoraktribase. Aigi nadonda tariba daksing noina piba hameng aduna kauromnaga chenkhibadnini. Aduga aingonda imana su nganghanba. Tompoki wadu taraga heloi taretki mache ahal aduna asumna hanglai. Aikhoi pikiba hameng adunadi adumna tawgadaba nate. Nangna sidagi chakhibada yum tana adum chatbra natraga kana kanagi yumda ahing yarektuna leiba yaubra. Aina sidagi chakhraga marup amagi yumda ahing yarektuna lei. Aduga nonganbaga ayumda adum halli. Machin manau taret aduna ngaihak munna khallaga asumna hairei. Oh, khange. Nangna ahing yarektuna leiriba yum adugi yumbu aduna ne. Ahingda nangna tumlingai matamda aikhoina nangonda pikhiba chapu aduga hamengado makoina lauraga makoigi ichamchamba chapuga hamengado oina sindokre. Aduga nangna puribaduna ne ichamchamba chapuga hamengani. Heloi adugi wadu taraga tompoksu bhab taragle aduga asumna hairei. Adudi ai chapu aduga hameng aduga matau karamna amuk laugani. Heloi machin manau taret aduna chaisu ama amuk thokhalami aduga tompokta piraduna asumna hairei. Se chaisu asi puduna nangi marup adugi yumda chalu aduga ne chaisu asida ne nangi pot hurankiba mido phuro haiduna hai. Nangna lepo haidriba phauba phuba sunglep lep loidoribani. Matamduda nangi chapuga hamengado makoina soidana puthorakani. Phare adudi ai chalage. Asi haiduna tompokna chaisu adu paiduna ibochauki yum tamna laklami. Asum lakpada ibochauki mayum yaurakle. Khangniba ngasidi noina ingonda namthak tawrabanina hojukti noiso nungaiba taredana. Asi khaladuna tompokto ibochauki mayumda prap changai. Ibochauga memiga du leirami. Tompokna chaisu uma paiduna changlakpada ubada ibochauna asumna hairei. Maro nangi chaisu dubu karino sina amu kari kanage. Sigi chaisu asina ne aigi pot laukiba huranbado phugadoribani. Tompoki wadu tabada ibochaudo ithak thakatuna hairei. Marupki pot kanana hurankrage haisibo. Aisu khangde maro chaisu asinadi phuraba kanda khangani. Asi haiduna tompokna chaisu aduda asumna hairami. Ho chaisu aigi pot huranba mido phuro he. Tompokna adumna hek haibaga chaisu aduna masa matomta ibochauga magi nupi memigado pangphuda phurami. Kino toisibo ayoma sire. Ibochauna amu hairei. Ayoyo maro aikhoi bumta ngakpiyo aikhoi lanjari. Nangi chapuga hamengado aikhoi laubani. Nangi chaisu ase phuba mukta lephalo aikhoi siba tare. Adudi hojibo aigi chapuga hamengado thuna buthoro. Asi haiduna tompokna chaisu aduda amuk phuba lepo haiduna hairami. Phuba leplabada ibochauga memigana tompoki chapuga hamengado puthorakle. Aduga tompokta pirami. Asumna tompokna chapuga hamengado puduna thenglabasu thengna mayum tamna halakle. Tompokna hamenga chapuga chaisu amaga paiduna lakpa adu ubada thabana asumna hairei. Ibungo nangna tawba thokse tawkhreda ko hamengduna kadaidagi amu pharaklibano aduga chapu ama amu puduna laklibasina karigino chaisu aduna karigino. Tompok mama na nganglibadu tadana mamada onsinduna asumna hanglai. Ima nangai chaninge taning khidreda ko onthokna. Ima nangna sawrido aishu khangeba ado ngasidi wari pumbado loina lirageba ado imana chaningbam da hayoba. Ngasaidagi kadaida chaloino su khangde aduga hojikta thenglaba kansida halaklaga kaino mana tawrisibo. Ima nang yam thajadradi ne ai chaka nga thongbaga thonge yengo. Asi haiduna tompokna chapu aduda hairaga chaka nga thongbaga thokhalami. Tawriba matawdu ubada thabadu punga ngakre. Kaino ni sibo masibu mangla taibanglo. Mangnadi ima taibangne taibang sidanade hamenga sinane machindagi sanada halake yengo.
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯦ꯫ ꯊꯕꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯃꯆꯥꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯍꯥꯏꯕ ꯊꯥꯖꯈꯤꯗꯕ ꯑꯗꯨ ꯈꯜꯂꯨꯕꯗꯁꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯗꯣꯏꯅꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯆꯥꯅ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯄꯤꯔꯛꯄ ꯆꯐꯨ, ꯍꯥꯃꯦꯡ ꯑꯃꯗꯤ ꯆꯩꯁꯨ ꯑꯗꯨ ꯐꯖꯅ ꯂꯥꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯛꯆꯕ ꯉꯝꯗꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫